Counter insurgency operation da amasung law and order ningthina ngaknaba hotnabada chaungna mateng oiragadaba Manipur police ki handakta laikhiba mine protected vehicle MPV taret ngasi Manipur ki chief minister Nongthomba Birena launch tawkhre Manipur Police Department na sinduna ahanba Manipur Rifles ki parade ground da pangthokhiba launch tawbagi thorammaduda Manipur Police ki DGP Rajib Singh yauna police ki makok thongba official singsu saruk yakhi thorongki manung channa ahanba tangkaki oina MPV tara lainabagi order tawkhibagi matung inna hana giraktuna lairiba MPV taret adu ngasi taramna okhi makhatana lemhoriba MPV ahum adusu athugo matamda Imphal da giraklagani amadi MPV sing asina Manipur Police ki Pangal hena kangkat handuna thabak thorom sing mai pakna pangthokpa ngamhalagani hairi Haukiva February kulhumdoi ki ahing nongyaida lamphel da laiba United Committee Manipur USM gi office mai thabada June 19 da laikhidraba athowa singi photo amadi maru oiba document kya maina tumna thadokhiba thodok adu kanana kari maramgi thadokliबनो athugo matamda sengdokpiyu haina June 19 gi thodok da laikhidraba 𝗟𝗘𝗜𝗞𝗛𝗏𝗏 ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯂꯩꯇꯣꯟꯖꯝ ꯐꯥꯜꯒꯨꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯦꯀ꯭ꯔꯨꯄꯥꯠꯇ ꯂꯩꯕ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛꯇ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯚꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯂꯩꯁꯨ ꯀꯠꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯐꯥꯜꯒꯨꯅꯤꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020 ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟ ꯀꯌꯥ ꯃꯩꯅ ꯇꯨꯝꯅ ꯆꯥꯈꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯗꯧꯕ ꯄꯣꯠꯆꯩ kayama yaukre imung manungi miyoi singna wakhal nungaitaba matamda mafam aduda laktuna awaba pothafam oizaribani kanana kari maramgi dabak mafam adu mai tharibano khanghanbiyu laikhidraba miyoi sing adu isa gi imung manungi miyoi oiramlabadi nasagi thamoida kari fauronggadagi haiba wahangsu hangkhe Port mayam ama yaukre haidi aduda oireba to kari kano tawbadagi UCM maina dinkhalaga moina bakoi martias ne thangalaga hero ne thangala leigraba misaga mayam ama ka plani pani ri matung ta pada mi kulum doini leido loina ma aduda chakre adi matanga adu amuksu mayam dagi phoni ba magazine na dagi kari manu laptop to yaw report mayam khak mai thage bido akoi ne yam nuai de thamon bula nuai de ai to bo yadre adigi amuksu omaga mi mayam dagi photo do amana phangro da mi do sigabani langrabani na alai digi lawra kano do lawru do rigi ba de amu omaga mai loi thagre yemu matam do office manung da sangu da akoi ding hanga adu mafam da su wara ta do potha ja bo mafam mam khne adai do akoi na sangu matam do omaga han mai jakre ha da thamoi songna nuai da na changa yemu da loina mu bodes de ke am lo hang do ga laptop da de tawriba memory me am do memory si be am do amata thikhang de loi mangre